ꯊꯥꯒꯠ ꯏꯁꯩ 38 ꯖꯦꯍꯣꯚꯥꯅ ꯄꯥꯜꯂꯤ ꯃꯥꯂꯦꯝꯅ ꯍꯔꯥꯎꯁꯅꯨ ꯏꯊꯠ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯁꯅꯨ ꯂꯩꯆꯤꯟꯁꯤꯡ ꯑꯃꯁꯨꯡ ꯑꯃꯝꯕꯅ ꯃꯍꯥꯛꯄꯨ ꯀꯣꯏꯁꯤꯜꯂꯤ ꯙꯔꯃ ꯆꯦꯟꯕ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯋꯥꯌꯦꯜꯅ ꯃꯍꯥꯛꯀꯤ ꯐꯝꯕꯥꯜꯒꯤ ꯌꯨꯝꯐꯝꯅꯤ ꯃꯩꯅ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯆꯠꯂꯤ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯌꯦꯛꯅꯕꯁꯤꯡꯕꯨ ꯆꯥꯛꯊꯦꯛꯏ ꯃꯍꯥꯛꯀꯤ ꯅꯣꯡꯊꯥꯡꯁꯤꯡꯅ ꯇꯥꯏꯕꯪꯄꯥꯟꯕꯨ ꯉꯥꯜꯍꯜꯂꯦ ꯃꯥꯂꯦꯝꯅ ꯎꯔꯦ ꯑꯃꯁꯨꯡ ꯊꯛ ꯊꯛ ꯅꯤꯛꯂꯦ ꯖꯦꯍꯣꯚꯥꯒꯤ ꯃꯥꯡꯗ ꯃꯥꯂꯦꯝ ꯑꯄꯨꯝꯕꯒꯤ ꯏꯕꯨꯡꯉꯣꯒꯤ ꯃꯥꯡꯗ ꯆꯤꯡꯁꯤꯡꯅ ꯈꯣꯏꯔꯨꯒꯨꯝꯅ ꯁꯧꯗꯣꯛꯂꯦ ꯑꯇꯤꯌꯥ ꯅꯣꯡꯗꯣꯟꯅ ꯃꯍꯥꯛꯀꯤ ꯙꯔꯃ ꯆꯦꯟꯕ ꯐꯣꯡꯗꯣꯛꯏ ꯃꯤ ꯄꯨꯝꯅꯃꯛꯅ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯉꯥꯜ ꯎꯏ ꯑꯍꯛꯄ ꯃꯨꯔꯇꯤꯁꯤꯡ ꯈꯨꯔꯨꯝꯕ ꯂꯥꯏ ꯃꯨꯔꯇꯤꯁꯤꯡꯒꯤ ꯃꯔꯝꯗ ꯆꯥꯎꯊꯣꯛꯆꯕ ꯄꯨꯝꯅꯃꯛ ꯏꯀꯥꯏꯕ ꯅꯪꯁꯅꯨ ꯂꯥꯏ ꯄꯨꯝꯅꯃꯛ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯃꯨ ꯁꯤꯌꯣꯟꯅ ꯇꯥꯔꯦ ꯑꯃꯁꯨꯡ ꯍꯔꯥꯎꯔꯦ ꯍꯦ ꯖꯦꯍꯣꯚꯥ ꯅꯍꯥꯛꯀꯤ ꯋꯥꯌꯦꯜꯒꯤ ꯃꯔꯝꯅ ꯖꯤꯍꯨꯗꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡ ꯅꯨꯡꯉꯥꯏꯖꯩ ꯃꯔꯝꯗꯤ ꯖꯦꯍꯣꯚꯥ ꯅꯍꯥꯛ ꯃꯥꯂꯦꯝ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯋꯥꯡꯊꯣꯏꯕꯅꯤ ꯂꯥꯏ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯅꯍꯥꯛꯄꯨ ꯋꯥꯡꯅ ꯊꯥꯡꯒꯠꯄꯤꯔꯦ ꯖꯦꯍꯣꯚꯥꯕꯨ ꯅꯨꯡꯁꯤꯖꯕ ꯅꯈꯣꯏꯅ ꯐꯠꯇꯕ ꯄꯥꯝꯒꯅꯨ ꯃꯍꯥꯛꯅ ꯊꯥꯖꯕ ꯌꯥꯕꯁꯤꯡꯒꯤ ꯊꯋꯥꯏꯕꯨ ꯉꯥꯛꯇꯨꯅ ꯊꯝꯕꯤ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯏꯁꯣꯔ ꯅꯤꯡꯗꯕꯁꯤꯡꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕꯤ ꯙꯔꯃ ꯆꯦꯟꯕ ꯃꯤꯒꯤꯗꯃꯛ ꯃꯉꯥꯜ ꯍꯨꯟꯕꯤꯔꯦ ꯊꯃꯣꯏ ꯇꯤꯡꯖꯕꯁꯤꯡꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯕ ꯖꯦꯍꯣꯚꯥꯗ ꯍꯔꯥꯎꯖꯧ ꯙꯔꯃ ꯆꯦꯟꯕ ꯅꯈꯣꯏ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯤꯡꯗ ꯊꯥꯒꯠꯂꯨ